Singda popi thabana youth kaya edik oire sel line phangbana mahairoi kaya school kaw yadre popi thabada hena thawai yaure state asigi singilamda popi park sana thabana inkhalakliba naha kaya drug laisure popi thabana sel line phangbana mahairoi kaya school kaw yadre popi thabada hena thawai yaure amaromda popi tharibasing asi makoigi hingnabagidamakta criminal group singdagi sel lausilubana fana yamna security force na popi tharibasing park sana manghan takhanbagi thabak chatharabasu mafam adumakada namfuda hanagum popi thahanba natragana manung hanjinba jaga amada popi thahanbagi thawong sing leptana chathare haina report amada hairi report asina makata na hairibade singda lairiba farmer sing asi ayambana kham thengna lairaba ngaktani masina hingnabagidamakta makoida pressure kaya mayoknare singda lairiba lomi sing ain kaina popi thaba haibasi makoigi apamba nate lomi sing aduna hingnabagidamak drug lord amasung trafficker singdagi sel loksilurabana popi thabagi thawong sing asi namduna chathari lomi singna makoigi medical emergency angang sing mahai masing tamba amasung nomagi tangai fadaba polam singgidamakta sel mathau tabana ain kaina popi cultivation gidamakta drug lord amasung trafficker singdagi senpham sing adu advance oina lawe sel sing adu hek laurubadagi makoigi makhongda matam supada lil amana yachillaga leibaga chapmanai makoina criminal sing adudagi advance payment sing adu lobada yanakibagi matungina karigumba popi sing adu thaduna pidaba tarabadi farmer sing adu da khudong thiba amasung hingsagi thong kaya mayoknai masina namduna farmer sing adu popi cultivation chathari singi community sing na popi cultivation gi thabak chathaba asina makoi masada leijariba traditional farming knowledge sing adu chauna mangtharakle naha oiriba kaya ama opium dagi lakpa achauba senpham adu khaktama ubana lairik laisu tamba amasung aina yaba moongda hingba pusi mahing adu dagi lapthokle popi thabana khudakta sel phangbana lairik tamba toknare masigi mathakta popi thariba sing aduna makoi masana puthurakliba pochai sing adu sijinnabana namduna edik oibagi changsu hengalakle amaromda singi mafam kayada paksana popi thariba sing security force ki makaidigi paktakna na recha thaduna makhan takhanbagi thawong sing chatharabasu hairiba crisis asigi warashin purakpa ngamloi farmer sing aduna criminal group sing adudagi sel loksilubana thariba popi sing adu manghallabasu amuka hena hanagi mafamda thahanbana tragana singi atopa mafam amada thahanbagi thawong sing chathai farmer community sing aduna makoi masana hairiba thawong sing asidagi thaptok sanaba honaba natana atopa lambi leite ain kaina popi thabagi thabak asi maru fangna muthat labathada lamdam asida santi lakani haina report asina makata na hairi lambi sembidabagi mayokta khoi saunaraba miyam tholaktuna khudakta lambi tingbagi khongjang changsinkhre Imphal West DC dagi Siza Hospital faubagi lambi asi matang koina sembidabadagi mayokta lambi paring asi ngasi langon game village ki khuisaunaraba miyam na khudakta lambi tingbagi khongjang changsinkhre Khongjang adu saruk yakiba Environment Protection Committee ki Secretary Oinam Zone na phongdorakibada DC lambi dagi hauraga game village fauba Siza Hospital taba lambi asi matang kuina sembidabana maram oiraga lambi asida pothole kaya leibadagi lambi asida chathokasin tawriba miyoi singda khudongchadaba kaya ama mayok hanbada natana accident thokpadagi miyoi kaya ama asok apan yaubada natana misimina tholakadra haibagi jingnabasu leire loinana miyamna su matam kayagi mamangdagi lambi asi samjinbinaba haiduna mari leinaba authority singda kayarak hanna haijakhrabasu ngasi phauba lambi asi samjindana laibadagi khoisaunaraba miyamna ngasidagi hauguna lambi asi tingbagi khongjang changsilakpani makhatana hairiba lambi asi numit humni fauba manungda mari leinaba singna sembidaba taragadi makhatana akanba khongjang kya changsilagani haina su phongdokhe popi Thaba su kem Saba khudakta lepkadabani jelengyarong amadi atei furup singda lona yadaba moongda popi pambi Thaba amasung su kem Sabagi thabak sayol amagi manungda lepkadabani haina jelengyarong United Front na phongdorakli ZUF ki Ministry of Information and Publicity na thadorakba chirol amana hairibana pak sana popi pambi Thabaga loina ayaba yaugna su kem sing sarakpa amasung jelengyarong na khundaba mafam singda thokasin tawriba miyoi singda itat tattana apanba pibagi thawong
asi nungnangba pokningaini khulai paiba illegal immigrant singna chathariba thawong asi khudakta lepkadabani zelingyarong naga result gi singkhong singyada san hameng amadi atay yumda loiba sa sing hatpagi thawong su khudakta lepnaba khangali karigumba khulai paiba illegal immigrant singna asigumba thawong sing leptana chatharaklabadi ZUF na tuminna yenguna leithokloi khulai paiba refugee natragana militant sing zelingyarong purukki lamda chathokkasin taunabagi ayaba leite hairi मोदी की लुसिंग मखादा जम्मू एंड कश्मीर की हौजिक ओइरब फिबम असि लाकपनी किरण रिजिजू यूनियन मिनिस्टर किरण रिजिजू ना प्राइम मिनिस्टर नरेंद्र मोदी की लुसिंग मखादा जम्मू एंड कश्मीर द आर्टिकल 370 एब्रोगेशन तौखिबा अदुना मरम ओइरगा मफम अदुदा हानदगी अफबा अमदि चखोटपगी फिबम फगलकपनी हाइना फोंदोखरे वाफम असि महाकना मीडिया की म्योय सिंगा उनाबा अमदा थमकिबनी हौजिक जम्मू एंड कश्मीर असि तंगदु लैताबा इंग तप्पा अमसुंग चाखोटपगी लंबेलदा चंगसिली मालेमना कश्मीर बु येंगबा पामी मरम अदुना मफम असि तंगदु लैताबा अमा ओइरक्लबनीना खुदोंग साबा कया अमसु लाकलगनि हाइखे महाके वाफम असि प्राइम मिनिस्टर मोदीना लौखटकिबा लेबाक सिनबा थुंगना पांगथोकपा थौरम अमा ओइरिबा जम्मू एंड कश्मीर की कतादा लैरिबा नाहा सिंगदा बखोइबु थबक पीबगी चेक खुसिन्नाबगी थौरम अमगा मरी लेना किरण रिजिजूना प्राइम मिनिस्टर की थबक थौरम सिंग अदुबु थागत फोंदोरक्ले महाकना कश्मीरदा कयारक हन्ना लाकलमलबगी वारी पलदुना ममांगदा चटपदा थेंगनखिबा फिबम सिंग अदुगा कुमजा लिसिंग अनि 13 की मतुंगदा ओइरमलिबा फिबम असिगा येंगनरुबदा का हेना होंगबा लेरे हाइना फोंदोके पार्लियामेंट्री अफेयर्स की फमसु पाइरिबा रिजिजूना आर्टिकल 370 एब्रोगेशन तौखिबगी मांगोइनना मफम अदुदा रिजर्वेशन की पॉलिसी सिंग अदु चनबा यारमदबनी मसीदा सुनतना लेंगा की ओइबा सेंट्रल स्कीम कया अमसु मफम अदुदा यौबंगखिदबनी अदुबा आर्टिकल 370 लौथोखिबदगी मफम अदुदा हाना लेरमदबा तबक कया अमा चथबोरक्ले मखाताना जम्मू एंड कश्मीर की चाखर खोंगथांगदा मतम पुंबदा लेपली हाइकी पाकिस्तान की खैबर पख्तूनख्वादा TTP टेरोरिस्ट निपान हारख्रे अतोपा मंगा सोख्रे पाकिस्तान की प्रोविंस अमा ओइरिबा खैबर पख्तूनख्वादा इंटेलिजेंस ते युमफम ओइबा ऑपरेशन अमादा तेरहिक ई तालिबान पाकिस्तान TTP की टेरोरिस्ट निपान हारख्रे लोनेना अतोपा मंगा अमना सोगनख्रे हाइना पुलिस की पाउना फोंदोरक्ली ऑपरेशन अदु प्रोविंस अदुगी लार्की मारवाड डिस्ट्रिक्ट की मनुंग चना लेबा वांदा सेक अला एरिया दनी मफम अदुदा पाकिस्तान के सिक्योरिटी फोर्स TTP की टेररिस्ट निपान हालगा अतोपा मंगा अमन असोक अपन नंखिबनी अतोपा थौदोक अमदना अरांग साउथ वाजिरिस्तान का लोनाबा टैंग डिस्ट्रिक्ट मनुंग चन्ना लेबा दौना साबा लेंगा की नुपी मचा सिंगी ओइबा प्राइमरी स्कूल अमा मसक खंगदबा मियोय खरना बॉम्ब सिजिनदुना तुगाइख्रे हाइरे थौदोक अदु टैंग डिस्ट्रिक्ट की सियार शियाल गुल कोरानादा लेबा काराबुदा खुंगंगदा थोखिबनी बॉम्ब नुपी मचा सिंगी प्राइमरी स्कूल अदु थाबा मतम अदुदा मियोय अमता लेतबना मरमना असोक अपन की पाउदी लेखिदे हाइरे सिक्योरिटी की माइकेदी की फोंदोरकपम अफम अदुदा नुपी मचा सिंगी महै मसिंग तमनबगी लेंगाकना होनरकपा थबक थोरम अदुबु अपन बपिननबा मिलिटेंट सिंगना चथरंबा याय हाइना जिंगनबदी फोंदोरकले निंगसिंग बयाबदी हौखिबा चही तरा असिदा प्रोविंस अदुदा यामद्रबदा स्कूल 150 रोम अटैक चसदुना तुगाइख्रबनी मदुना मरम ओइदुना महिरोय सिंग अदु मखा ताना महि मसिंग तंबा तोकपा नत्रगना अटैक अकाय नंगलबा बिल्डिंग सिंग अदुगी नाकलदा ओजा सिंगना ताकपी तंबीबगी थबक चथरी हाइना मफम अदुदा लेबा NGO सिंगना खोमजिलकपा डेटा अमगी मतुंगिना फोंदोरकले निंगसिंग बयाबदी कोमजाले सिंगन तरानी थोइदा नोबेल प्राइज फंख्रबी मलाला योसबाजाई फावबदा अटैक चथरखिबनी पुलिसना काउंटर टेररिज्म डिपार्टमेंट नंगारांग पिरकपा रिपोर्ट अमदा चही असिगी ओइना मफम अदुदा मियोय चनिगा मरफुदरा निपान सिख्रे हाइरे